Akashvani Imphal Chitrabhanu Chitrabhanu na pau pazari ahanbada maru oiba pau IGAR South ki Major General ga Mukhyamantri ga unaduna rajya asid hauji oriba Santi Raksa gi fivem gi matangda khanakre Security Force na tongan balalup singi mioi tara fare amasung Pradhan Mantri Narendra Modi na hairi Road Accident Victim Hospitalization and Assured Treatment PM Rahat Scheme chana bahawragani IGAR South ki Major General Gaurav Sharma nangara Mukhyamantri Yumnang Khemchang unaduna rajya sida hauji oriba Santi Raksa gi fibangi matangda wari sanakre Social media da tagalakpa warol amada Mukhyamantri na hai unabadu da rajya sigi Santi Raksa gi fibam ningthina ngakna thamnaba miyambu ashoy engam thondanaba amadi Santi puroknaba honnabada Security Force singi marakta ningthina mating pihnabagi matangda khanaki Rajya Sarkar amasung Assam Rifles ki marakta hena tengpang pinaduna rajya sida athuba matamda Santi puroknabagi matangda shu khanaki amromda XADC forum gi myur kangbu amana ngarang Mukhyamantri Yumnam Khemchanda maki office unaduna rajya sigi chingi zala singda thenariba awat apa singi matangda pawdomkhre Mukhyamantri na hai rajya sigi ching amasung tam animata thong manana chakhotnaba puroknaba amadi Santi puroknaba rajya sarkar gi achetpa phirep lei Security Force na tongan balalup singi mioi tara fare police ki pauna hai Thobal jila gi Kairen Bikhok mamang lekai chingdumdegi haukiba sagol sa nimita KYKL gi haksin ba mioi ni hai ba mioi ama fare Churachandpur jila gi Matingchang village tegi miyam degi namduna sel khaibade chenabani haiba UKNA gi mioi ama 9mm gi pistol ama galonena Security Force na fakhi Imphal West jila gi Thamaiban Maishnam lekai degi KCP gi apunba gimioi amang ngarang mayum degi fare police ki powers na makata na hai Imphal East jila gi Khabam Lamkhai area degi Pripak Pro gi mioi ama aduga jila asimaki Napetpali area degi Pripak Pro gi mioi ama su fagat ki mioi asidegi nongmai maru manga yawba .32 gi pistol ama fagat pangam ki Tenopol jila gi Indo Myanmar ngamkhoi paringi Sunrise Ground amasung gate number 2 ga lonaba mapam amadegi PLA gi nupi kader ani ngarang Security Force na fare lalalup asimaki kader ani shu Thobal jila gi ukhongsang mayai lekai degi ngarang fare mares da mobile phone huranba cyber fraud kitapok singda jenabani haiba nupi ani ngarang fare amaromda Security Force ki apunba kangbu amana thihimbagi thabuk chathabada Churachandpur jila gi Sizang Kuki Village amasung Sanamahi Laishangi lonaba mapam amadegi kilogram tararum lumba IED fakale hariba IED adu ashu engam yawduna pokhai hankre Manipur Police na Sengmai Police Station manung chanba mapam amadegi yungang bottle kulumde amadi beer can kuntra manga phagat ke hairi Discourse Beyond Boundary Habits dan minini chatharakpa Antarjatigi mifam amangrang Dhanamanturi University da Loshinkre Kanene nabigi mifam asi University asige Department of English IQAC amasung English Literacy Cycle na punashin bani maduda akhang hai kaya na tongan malam kaya da chepa thoki Naga singi marumrang khunbagi kumai lui ngai ni gi ngarang degi hokre Tangkhun Nagalong na yumbu oduna United Naga Council gi ming makhada State Level Organizing Committee ni sinuna Urkhul Headquarters ground da ngasi pangthokadaba thoromda Nagaland gi Mukhyamantri Niferio amasung Upamukhyamantri Losi Dikho saruk yagani aikhogi Urkhul Pawmi Sorting Simren hai zila adugi hoji oriba phibam genglaga kumai asada dharmar gi oiba thorom sing tamak pangthokani Chandel District Bar Complex ta Saba Legal and Defense Council System gi anoba sanglen ama Manipur High Court ki Chief Justice M Sundar nangara sangarba matungda miyam da khushinakre Justice M Sundar na thorom atu da wangang bada hai miyam da ain go eba kana basing fanganna bi pandamda Legal and Defense Council System asi hangdopani jila asigi oina court ki thabuk thorom sing hena kumang choksun naba sengo sagar pasing asi atuba matamda loshinduna miyam da khushinna ba honari thorom atu da Justice Antem Bimol Justice Aribam Guneshwar Chandel Zila gi Deputy Commissioner Hemant Kumar Chandel Bar Association gi luchingba sing su saruk yakhi tabiriba pawasi Akashvani Imphal degini Pradhan Mantri Narendra Modi na hairi
road accident victim hospitalization and assured treatment PM Rahat scheme chanaba horagani scheme asiki makhada lambi gi accident da soglaba mioi amada lupa lakh ama lising yang kai fawbagi cashless treatment tobagi khudong chaba piri masi accident thokpa numitagi paraga numitare ni fawbagi dik manungda oigadabani road transport amasung highways mantraloy na hai warep asi sarkarna lambi gi accident da soglaba matungda ana langi lamda tengbang khudakta piduna punshi kanabagi pandamda lokolakpa khongthang amani mantraloy asina makhatan hai motor vehicle accident fund khutangda hospital singda reimbursement togadabani Mapan Thora Mantri Dr. S.S. Sankar Hairi India Middle East Europe Economic Corridor IMEC na connectivity logistic amasung lololiti ki lamda chawna mateng pangli Muni Security Conference awangang latuna Dr. Z. Shankar Nahai Varat Europe amasung malengi atileba kadaleri ba thawgi company singna thaw phangba masigi mamal amasung khudong chadaba yenglaga lebak sing asinna makhugi khudong chagadaba warep sing lauri mahangna hai male masda multipolarity da changsali amadi masina maram oiraga warep lobo ngamba ningtamba amadi autonomous center kaya hengalakli Kendra ki Griha Mantri Amit Shah Hairi Puducherry gi Nhasingbu Information Technology Data Center amasung Artificial Intelligence AI gumba lamsing da thaba phanganabagi khudong chaba pinaba sarkana akan ba miyang changli Karaikal da pangthopa miyang meeting the Sri San Hai Union Territory adugi nga fa ba miyosin da makhogi pothok malengi kaichel da yohonduna makhogi sento hengana na ba sarkana thawrang kaya paikhatli ngasi phongba pauchi singi maru eba pau singi dama hausi Ngangbam Amukhomba leire Amukhomba Thagachiri Chitrabhanu Kemchana Lusingba Langak Tha Sigi Kulumdoi Phawi Manungda Chauthoklaba Yai Awatpa Minister Singh Party Amadi Kanglup Furup Yenglaga Haplaba Yari Haiba Pau Sanalibakta Ahanba Headline Tori Pawasi Naharugi Thodangdana Athu Matamda Anobu Cabinet Minister Singh Wasak Lauduna Manipur Langak Chauthoklaba Yana Leire Haina Ahanba Headline Tori Surachanpurda Chatuna Deputy Shem Dikhona Jomi Singh Wari Sanakre Political gi wafam thamlakhi de haina dikhona phongdo ki wafam Shanghai Express Manipuri da ahan headline tori Modi na Congress sairi Congress na Modi gi Imphal jongnaba flight ticket kakli haiba paw amasu pawchi sida ani sob headline tori Mukhyamantri Yumnam Khemchan gi Mantri Mandal athu matamda chawthorkani haibi thajaba leitri haiba pawma Shanghai Express English edition da ani sob headline tori NRC hana pangthokadabani haina campaign for just and fair delimitation na phongdo ke wafam amasu pawsi sida marui pawina phongli Congress na Prime Minister da Manipur chatpiu haibegi flight ticket kakpi khre haiba paw ama pongna famda ahan be headline tori Manipur da ing tappa saukhatpa purokna bu honari haina mukhyamantri upa mukhyamantri dikhona phongdo ke wafam ani soba headline torna phongli People's Chronicle da Margin Hill Rope Way project saba luchilakadore sai asigi March thada Tabak Hauraba Yari Haiba Pawama Anishuba Headline Tori Mukhyamantri Yumnam Khemchana Imphal Turen gi Torban Chemjin mi Tabak Jengchin Kreba Pawama su Pawsi Sida Maroi Pawna Phongli Khuelan Pawda Okram Ibobina MPCC gi President gi Charge Laurgani Party Amagidi MLA Fawba Congress Yahundanaba Warib Lauram le Haiba Paw Ahan ba Headline Tori PMKSY scheme gi lomising na phangda lupa crore cham marfu henbagi senpham sayen ngayen tawramle High Court wakalagani haiba paw pawsi sida marui pawna phongli Manipur Mail ex polo club na Sarojit Polo Trophy lokre Tamphil Pata World Class Polo Ground sembolagani haina Mukhyamantri na phongdo ke wafam ahan ba headline tori Chitrabhanu Thagachari Amukhomba Aroibada Maroiba Pau Amukhana IGR South ki Major General ga Mukhyamantri ga unaduna raisa se dahoji oriba santi raksa gi fivangi matang da khana khre Security Force na tongan bala lup singi miyo tara fare amasung Pradhan Mantri Narendra Modi na hairi Road Accident Victim Hospitalization and Assured Treatment PM Rahat Scheme chana bahawragani Paulo Zere